ngaihak bomcha ming le phang iramdri lao hiruse. Your name, sir? Bomcha. Age? Ibema nangi chahi du dei chahi amtang hengat laga isallo. You mean you are 24? Oh nangi 23 oiramani adudi. Akhoi lenga oiramni da natrane. 6? Single loirubana dugumado amukta tawjadri da. Subscribe tawraga manakta gi mandila siju khingjin biramu. Handaki Valentine si kaigi piu haino. Aina pambadu nang pibu ngadro. Oh my god! Nangi apambado aina pidoine hairo. Mikup khudingai ga loina gadaba gifts amtang pame. Pige. Mamanyam tang manatraga suba ko. Aina sungkaw kaoraroidaba gifts oigadaba. Oh wah. Soidanaba. The next day. Se sida leire nangi gifts. Wow, kaino sibo. Open tawri yengune. Sorry darling, raat Asumna sungkaw kaoraroidaba gifts piba yawnaragadi comment tawro changang glass amamamtang thakminasi. Music